Khudol Oina Kuki terrorist singna bomb Amadi Nongmei kaya tampak ta Kaplakhre asok apan kaya yarom bayai. Haukiba sahi gi me ahumdagi chathragliba Kuki narco terrorist singi landa matam khara lep matung Christian lining sat pasingi khwaidagi chawba kumai oiriba Christmas ka mari lenana Kuki terrorist singna Imphal East district ki toan ba singa naknana leiba khul singda tha asi kun manga dagi bomb Amadi Nongmei kaya kapsilaktur landa ba horakre. Thasi kun manga gi numidang pungma polom taba matamda Imphal East district ki lamlai police station ni manung chanba lamlai assembly constituency gi manung thamna pokpi ga nangnana leiba khulsingda Kuki terrorist singna uyok chingthakta gi bomb Amadi Nongmei kaya kapsilaktuna ki helakraba matung ngasi ayuk pung 3 lom taba matamdasu district asimaki manung chanba khundrakpham assembly constituency gi sinam khul amadi thamna pokpida Kuki terrorist singna bomb Amadi Nongmei kaya kapsinduna landarakpa haurakre. Kuki sing Nongmei kapthrakpa aduga mari lenana khulngakpa amadi state force singna su handra Nongmei kapna ki press na phangwa pawgi matung ina ngasi nungthil pung anirom tawa phawba Nongmei kapna bagi thodok adu thoki Kuki khulai fiber singna sinam khulgi hek mayok nabda leiba Tandan school da leiriba village volunteer force ki camp tamna Nongmei amadi bomb kapsilaki akal lamoromda maikham da leiba Manipur rifles ki post su Nongmei amadi bomb kaya kapsindro landaraki kutongnaba adugi paw hek pangmaga state amada central force ki masing yamlaba kangbu sing mafam adu sangchinduna Kuki sing mathakta Nongmei kap ki hairi maikai animakta numijung matung pung ani rom tawa phawba marakta Nongmei kap nabagi thodok adu Thoki bagalona Kuki terrorist sing asok apan nanglambatana tana asi ana yorong mudra haibagi singnaba lei haina mapam adugi khunja singna pongdrogli IPS oramlaba political gi background phajana leiraba imungdagi hawrakiba law minister na law khangnam dabasi laibak thibani haina kangujam Ranjit Namaral sikre misam miyam dilairadana MLA minister phawba sequer oidre haiduna assembly mifamda laktru matam asida Manipur da tholibi irang asi losinanaba assembly mifam kaudun warep loksi haibada BJP lenga ki law minister Thongnawjam Basanta Kumar na assembly Pamba asi logi matung ina yade haina phongdokliba asi laibak thibani haina sunu kendra gi MLA su oriba deputy CLP leader kangujam Ranjit na phongdokre adlaiba MLA Ranjit ki quarter danga si pangthokiba pawingpham amada Indian constitution ni makhada parliament rule of procedure and conduct of business semnaba article 139 amadi state assembly na article 2 gi makhada rule 17A gi makhada budget session atam session amadi winter session haina nimit yangkhaini dagi tadaba sitting leiba assembly gi mifam kaunanaba congress ki maikai dagi phongdok lubada allegation tawge haribadi constitution nainabi haina law minister TS Basanta Kumar na press media sing the phongdokiba wapam adu yamnamak laibak thiba wapam ni larik laisu ningthina hairaba IPS officer ama oirambagi mathakta political background phajana lairaba imung amadagi horakpada natana Minister Masamaksu Loning Tina Tamlaba Minister Amana Komjali Singh Musampan Yankhaida Muthat Kraba Indian Constitution ki Article Samag Humdra Marigi Makhada Sahi Amada State Assembly da Humlak Phamba Haibasi Lona Yade Haina Phongdokiba Adu Ikai Ngai ni CLP ki leader su oiriba Hanagi Minister Okram Ibo Bina Manipur Tholi Birang asi Loshinanaba Assembly Mifam Kauduna Warep Lausi Haina Phongdokpagi Una Tainabada Indian Constitution ki rule amasung Lona Yaraba Assembly session kawagi mahutta lona yade hana phongdokiba asimak matik sabani hainingde Constitution haibasi nation asigi khwaidagi supreme oiba law amani haina paladuna article 9 gi rule number 17A gi makhada assembly da session ahum phangudabani haina pali minister na 1950 da muthattuna mathangi sahi 1951 da amendment tawkraba Indian parliament ki article 113 ga mari nahununa pusilaktuna miyam da lan unan naba honor liba asi nongba phawi malem gi lebak amta da thokidriba mawngda Paliba BJP lengak asina assembly mifam kauraga minute mapan khak phamlak lochin khiba amadi makhata na hojik Manipur tholibi irang asi lochinanaba nongmuto oirabasu assembly mifam da khanasi haina paliba lengak asina yakidaba asi irang asi lochinba pamde haibigi sapchabu khudamni MLA Ranjit makhata raduna chief minister oiriba nongthumam birena tongan ba thorom kayada mari leinda wafam kaya phongdokpagi manung sanna suspension of operation asi congress lengak na yana sirol iramdagi tholibani haina phongdokliba loinana
Manipur hojik tholiba irang asisu mamangi Congress lengang na tholamani haina phongdoli wafam asi maram chade assembly mipam kauraga maduda asum aran phajana ngangna si India gi khwaidigi sauba parliament da fawba prime minister na thabak si lihaiduna parliament mipam famdaba yabanate political background phajana leiba larik laisu suningthin hairaba minister amana constitution khangdana miyam bulana lamjing na honnaba asi tahoningde law minister na pangthokpa pawingpam aduda education gi commissioner amadi law gi commissioner yahonnuna political decision lobada yaholiba asi civil service conduct rules na ayaba piramgani haibasu thajade haina ke ranjina phongdoki prem mihat amadi khulngakpa taruk phakiba mayakta hayengdagi total shutdown lauthokre khulngakpa yawwa thawal khunawdagi laisram prem पुलिस कमांडो सिंह था असि तरा मरीगी अयुक्ता थवाल डिस्ट्रिक्ट की मनुंग चनबा सलुंगफम हाई स्कूल ममांगदा नोंगमेना कातुन हाटकिबा अमदी खुलंगाकपा मियोय तरुक फाजिनुना थमखिबा मायोक्ता सेमखिबा जेएसना मणिपुर लंगाकता तानखिबा डिमांड सिंह थबक तो ओंथोरक्तबगी मायोक्ता हयेंग नुमिदा वायरम पुंग तरुक तगी मथंग निमित की नुमिदा वायरम पुंग तरुक फावा मणिपुर पुमदा टोटल शटडाउन लाउथोक्रे जेएसना संखिलिबा खोंजंग असिदा लमदम असिदा लाइरिबा सिविल सोसाइटी ऑर्गेनाइजेशन क्लब मेरा पाइबी अमदी तोंगान तोंगानबा मियोय सिंगना मपुंग फाना सपोर्ट तौबियु हाइना फोंदोकपग लोइनना लाउथोकलिबा टोटल शटडाउन असिदा एसेंशियल सर्विस ता लैरिबा थबक थोरम सिंगी ओइनादी कोमथोकनी हाइना जेएससी ना ngarang फोंदोकरे